Loyalam E-PAO tabi ba Dimapur hitram susmitana namidangi officeri ahamda panbe headline. UNC na Imphal Dimapur Lambida Pot-Chei Puduna Lakpa Garisingdagi Chingthaba Houkhre. Kuki lalauba singna passenger singdagi mobile phone namduna munbada chenaba singi mathakta action lokhatlu haina SANSA na phondorakli. Imphal Dimapur Lambida free movement tawba yahalu haibagi khongjang thugai khrama matungda ngasi su Sekmai Bazar da khongjang changsungkhre. Pijari UNC na Imphal Dimapur Lambida Pot-Chei Puduna Lakpa Garisingdagi Chingthaba Houkhre. United Naga Council UNC amadi Bharat Laingak anigi marakta free movement resume FMR amadi border fencing matangda tangka kaya Dali da wari sana krabasu maike anigi marakta yanaba ama purukpa ngamdabadagi UNC na ngarang September 9 gi ahing nongyadagi state asigi naga taba mafamsingda lalon itiki thabak tawba athingba thamgani haina lauthokiba adu thabak oina onthokpa Houkhre. Ngasi Senapati District ki tonga mafamsingda UNC na khongjang asibu sawgal aduna National Highway number 2 Imphal Dimapur lambi paringda Dimapur dagi Imphal tamna lakhiba gari sing check tawbaga lunana Pot-Chei sing Chingthaba amadi lauthabagi thabak chathakre. Maru oina UNC gi economic blockade asibu sawgatpa thomi singna ngasi ayuk Imphal tamna changlapa Pot-Chei purakpa truck sing Senapati District ki taphauda UNC gi ban sawgatpa miyoi singna khamduna Pot-Chei sing lauthabagi thabak sing chathaki. Khongjang asina maram oiduna life saving drug sing pikliba angang singna chanaba maru eba chinjak sing pusilakpa yadabadagi chawna awaba chaitheng phanggadawri. Loinana lambi paring asida Dimapur dagi Imphal tamna changlapa gari sungsu Pot-Chei amata hapna khali oina changlapa kaya su yaure hari. Panba yabadi mamang tha August 16 FMR amadi border fencing gi matangda UNC gi miyoi 13 na saba mihut kangbu amaga Bharat lenga ki miyoi 9 ga saba team amaga Dali da wari sana kibani wari sana ba aduda yanaba puropa ngamdabadagi August 13 da UNC gi Presidential Council gi oiba mifam pangtoktuna Manipur gi naga taba mafam singda economic blockade tawbugi khongjang asi changsingani haina lauthokibani. Kuki lalauba singna passenger singdagi mobile phone namduna munbada chenaba singi mathakta action lokhatlu haina SANSA na phondorakli. Ngarang ayo pung 3:13 daga nipan phawbagi manungda khulai matik chana paiba kuki lalauba singna sana kaithelagi Imphal tamna lakpa passenger bus amabu mallon da namduna khamlaga passenger singi mobile phone namduna munba amadi nongmai kapthoktuna aki akhang pikibagi thawong adu Sagolmang area Naga Student Association SANSA na akan mumongda yaningda phangdorakli. Association gi President Sankhui Rak Khan na khudek piduna thadorki cherol asina haripadi kuki khulai pabising aduna makhoina leriba kem amadi area sing passenger sing na video namle habigi maral sibagalona bus adubu nongmai chingdon da namduna khamlaga passenger sing dagi mobile phone sing munbagalona video recording tawbra hani yengbagi thabak chathabagalona nongmai round kharasu kapthoki hari. Thawong aduna miyamda mipaiba pokhale oirakliba thawong asi lambi paring asida miyamna chatok chasin tawbada live setting oidabaga lonena right matle maramaduna mari lenaba authority na athubada changbibaga lonena ngarangi thodok aduda chenaba singi mathakta action lokhatbiyo hairakli. Imphal Dimapur Lambida free movement tawba yahalu haibagi khongjang thugai khraba matungda ngasi su Sekmai Bazar da khongjang changsingkhre. Manipur miyangi lifeline oriba National Highway 2 Imphal Dimapur lambi paringda free movement tawba yahalu haibagi dabi tawduna People's Progressive Alliance awang Sekmai kanba nupilup imagi maira amati lamdam asigi tongan maira pabi singna Sekmai Bazar da changsilakiba wakat khongjang ngarang numidang Manipur police ke kamuna thugai khrabasu ngasi su maira pabi singna makhatana khongjang changsingkhre. Ngasiga thana khongjang changsilapa numit mangani sukhre paw asina hai ngarang numidang pung 8 ni furam taba matamda ahing yarektuna khongjang changsilibi maira pai bisingna chak charingeda Sekmai police ki osina luchingba police ki team ama laktuna maira pai bisingna khongjang changsiliba mafam aduda khanba seminar lokthokpaga loinana thariba paksing amadi khongjang aduda sijinaba van lokthaba loinana Puduna chakhinaba honakibani hari matam aduda maira pai bising thoraktuna karigidamak thawong adu chathari bano haina hangbaga loinana Pot-Chei sing adu police tagi lahoki hari Sekmai police ki osigi makedegi DC gi ayaba yauduna khongjang changsin be yaroi mathak thongba singi order ni haduna phongdolongki hari amaromda police ki kangbuna Sekmai
Bazarda nupisingna khongjang changsin be yaroi haiduna khongjang changsin phamda khallibasing lawthopagi thabak chathakhrabasu National Highway to Imphal Dimapur lambi paringda free movement yadriba phawba khongjang changsin kigani haiduna ngasi ayuk amuk hana hanagi mafam adumaktada nupi obisingda khongjang changsin ba Houkhre hadi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu PM Modi September 10 ayukta Chuchampurda thunglagani Kanglada public meeting pangthoklagani police headquarters amasung secretariat building sangaramgani hari Houkhre chahi lisingani kolumdogi me ahomdagi thoklakiba kangluki irang asigi matung ahanba oina pung marigi khongchata tha asigi tarahomdoida Prime Minister Narendra Modi Manipur lakadauri Prime Minister ki khongchat manungda Manipur Police ki nongna saba police headquarters amasung secretariat building sangaba yauna tongan project kaya gi jatra hulamgani hari Paugi source amana haribana Prime Minister Narendra Modi Mizoram Vairavi Sireng Railway Project sangabagi thoram yawram laba matung numit asigi ayuk pung 12 minute kuntra dagi numit yungba pung 12 phawgi manungda akhanaba flight Chuchampur da thunglagani loinana mafam aduda pung amarom chupna public meeting amada saruk yaruraba matung mafam adudagi amuk Kangla Fort ta amuk thunglagani loinana Kangla da pangthokdaba public meeting aduda saruk yagani meeting asida Manipur Legislative Assembly ki member khudimak saru ya anaba invite tawgani adum oinamak Prime Minister lakpagi schedule asi weather gi makha pongani public meeting adu loraba matungda kangluki irang amaram oiraga relief camp ta leriba miyamga interaction ama pangtokani adum oinamak interaction program asi Prime Minister na relief camp ta hakthengna chatlaga unagadoribra natraga video conferencing gi khuthangda unagadoribra haibasidi hausikmaki oina final oidri Madugi matung Prime Minister na Manipur nongna sariba Manipur Police Headquarters amasung Secretariat ke building sangaramgani loinana project kaya amasu jatra hulamgani hauzik lairiba schedule plan asiki matung ina Prime Minister Narendra Modi numidang wairam pung mari tabada Guwahati ki damak Imphal thadokhiba yai hari amaromda Prime Minister Modi Manipur da lakadoriba asiga mari lenana mafam kaya da security force na paksana operation chathaba yauna anti social elements singna pamdaba thodokshing thokhalakpa yai haina Chingthaba mafam kaya da akhanba miyeng changduna thabak paikhatpa hore convoying amasung emergency servicing smooth oina chatpa yanaba lambigi road blockade sing clear tobagi thabak yamna kana chathari masigi mathakta hauzik chathariba operation gi thabak asi hena mai paknabagi damakta Manipur Police Intelligence Agency Central Parliamentary Unit singi marakta yamna toina coordination meeting pangthokli social media da platform singda aina yadaba natraga irang thokpa yaba warona jingba sing thagapra haibadu mari leinaba authorities singna yamna kumna yengsinbagi tabak chathari Prime Minister lakadori Chuchampur amasung Imphal gi jaga singda pamdaba thodok amata thoktanabagi damak drone surveillance sniper dog squad amasung quick response team sing deploy tawgani hari maragasida paugi source amana Prime Minister na Imphal da laringai manung mahakna chathok chasin tawbada tongnaba bulletproof gari Imphal da thunglare hari adubu chapchaba official oba paudi phangba ngamdri numit kharani asida Manipur gi mafam kharada akhak arawgal loinana nong churaba yai hari Indian Meteorological Department IMD Imphal Center ki report amagi matung ina Manipur gi mafam ayambada ngasidagi hauraga lakadoriba numit kharani asida akhak arawgal loinana akanba nong churaba yai hari report asigi matung ina ngasi state asigi district singda mayai oirapna nong churaba yai aduga Manipur gi district kharadadi akhak arawgal loinana nong chugani aduga hayengna Kangpokpi Imphal West Imphal East Jiribam None Bishnupur Thoubal Kakching Chuchampur amadi Fairjol nataba atai district singdadi nong chugani mathang numita Kangpokpi district Imphal West Imphal East Jiribam None Bishnupur Thoubal Kakching hariba district sing asina taba atai district singdana mayai oirapna nong chugani hari report asigi matung ina tha asigi tarani thoida state asigi district singda nong churaba yai hari amaromda environment and climate change na thokpa cherolamagi sa bagi chang asi None district ta Celsius degree 35.18 oiki aduga Tamenglong district na 21.7 oiki hari Vice President gi Mikhal Jathari numidang pung 3 minute kuntra da fal khanglagani
Laibaga sige Vice President Uramba Jagdeep Tankar Haksangi Fibam Namaram Oiraga resign Taukraba Matung Hangnuna Riba Pham Asi Mensinaba Ngasi Ayupung Taradagi Hona Parliament Building Room Number 101 Vasudagda Bot Hadanaba Houkhre. Bot Asi Numidang Pung Manga Pawat Hadanagani Adugan Numidang Pung Tarekamini Kuntrada Mikhal Gifal Lautokani. Mikhal Asida NDA gi Mirep CP Radhakrishnan Amastung India Block ki Mirep Supreme Court ki former Justice B. Sudarshan Reddy anigi marakta lamba taunari. NDA gi oina ngasi ayupung tara taba matamda Prime Minister Narendra Modi na ihan hanba oina bot hadaki. Mikhal asida ahanba Electoral College asida punna MP Chatrika Marfuma thoi laibagi manungda Lok Sabha gi MP Chaungaga Nifuni thoi amasung Rajya Sabha gi na MP Janiga Marfu Humdoini. Masida Rajya Sabha gi ahang basit masing taruk amasung Lok Sabha gi ahang basit amaleri. Mikhal asigi majority mark asi Chahunga Marfudara Mathoini. Mikhal Asida NDA gi oina MP Chamriga Kunmangana support tauri. Masida YSR Congress ki MP amani. Amarom da opposition India block ki oina MP Chahunga Kunmarina support tauri. Adubu Masida BJP gi MP Mapan VRS ki MP Nipan Mikhal Asida bot hadana balepki. SAD gi MP amakak leiriba asisu Mikhal asida boycott tauri. Independent MP mapan gi manungda ahumna kanagomba amatana board pibagi wafam leitri amaromda RLP gi MP Hanuman Veniwal amadi Azad Sawas Party gi MP Chandrasekhar Azad na India Block ki candidate ka unakray. MP asina India Block ki mirepta board pibaya pirabayay. Mikhal asida India na MP masing yamna labor state singi pibam yengsin basu Minister in charge haptuna Mikhal asida mai pak tabayade haina yamna kana honori. Nepal da social media thinglubagi irang da taramapan laikhidrai. Nepal da social media thingbagi matang da nahasing na irang haurakpadagi police ka khuthokna bada miyoi taramapan laikhidrai. Kaya amana asokapan nang kray Prime Minister gi yummai thadokray. Nepal government na social media thingbagi firep laurakpana maram oiraga capital Kathmandu amasung atay mafam kayada nahasing na irang haurakpadagi police ka khuthokna bada miyoi taramapan laikhidrai. Kaya amana asokapan nang kray. Mahiroi yauna naha kaya na Zenjet haiba banner makada thoraktuna Kathmandu da laiba parliament mamangda Nepal sarkar na lauraliba firep adu handu u haiduna khongjang singki. Protesters sing aduna parliament manungda changsinaba honarakpadagi police na thingnaba honabada nakalani gi marakta khuthoknarakpadagi police ki maikhedagi tear gas amadi rubber bullet kapsinuna tangkhainaba honakhiba thodok aduda miyoi 18 adu sikibaga loinana miyoi kaya amana asokapan nangbadagi hospital da pukhatuna laikanari hari. Ngasi su makhatana khoi saunaraba nahasingna Nepal gi Prime Minister KP Oli gi private residence amadi Communication Minister Prithvi Suba Gurungi yumsu mai thadoktuna amangata thogankre hari. Nepal gi irang asina ka hena kangkhalakpadagi Home Minister Ramesh Lekha amasung Agriculture Minister Ramnath Adhikari masamasagi phamdagi resign tawkhre. Ningsingba yabadi haukiba sagosan numita Nepal sarkar na Facebook, WhatsApp, Instagram amasung YouTube yauna tongan ba social media site kuntaruk ben tausin kibani. Social media site sing asi regulation amagi makhada purangnabagi damak ban tawbani haina Nepal sarkar gi maikhedagi phongdokpagalunena hauzik oirakliba phibam asigi matangda khananaba Prime Minister na ngasi all party meeting ama kaukre hari. Yangang pokpi santi khongban amadi sabungkhok khundongda ising ichangna amang atakaya thogankre. Imphal East ki lamlai esigi manung chana leiriba yangang pokpi santi khongbang sabung khok khunau thamna pokpi na chingba phauduna cheleba leimukhong turel gi maru oiriba samu sang shimon hariba mafam asida ngarang ahing angakwa phangna nongkana chubadagi leimukhong turel gi isingi imai khangwangang khalakpadagi yangang pokpi santi khongbang sabung khok khunau thamna pokpi na chingba mafam kayada leiba yumsing ising thumjinduna miyam awaba mayoknari. Ngasi ayopong taruk adwaidagi nong kana amuk chutharakpadagi mathakta pankriba khunsing asigi yum kaya ngagi farm kaya lawpham kaya isingna thumjingkhre loinana yen nganu na chingba loiba mafam sing ising thumjinkhibadagi yen nganu kaya siduna chawna awaba chaithing pire hari ising chaw asina maram oiduna mathakta palliba leikai sing asida leriba ngagi farm sing ising thumjingkhre yen nganu loiba mafam kaya ising ichawna thumjin khibadagi sire maru oina sabung ko khunau santi khongbana chingba mafam kaya da leriba kunja singi yum ising thumjin khibadagi magi khangna chanaba yum kaya da Pot-Chei hondokna duna matam kharagi changjapam loduna leinaba yauna khrei hauji phawagi oinadi yangang popi police station gi tim amana yengsilamba amadi leingak ki miyoi amata laktuna yengsinbitri hari
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ UNCꯅ Imphal Dimapur Lambida Pot-Chei Puduna Lakpa Garisingdagi Chingthaba Houkhre. Kuki lalhaubasingna passengersingdagi mobile phone namduna munbada chenabasingi mathakta action lawkatlu haina SANSA na phondorakli. Imphal Dimapur Lambida frame movement tawba yahalu haibagi khongjang thogaikraba matungda ngasisu Sekmai Bazarda khongjang changsinkhre. Matang asida Loyalam E-PAO na namidangi pau bibel lezari tabiri bakudi mapu amuka hina kurumjari.